Akaswani Imphal Wahengbam Rajesh na pau pajari ahanbada maruiba pau numit umni chathagadaba sangsaki akhanaba mifam ngasidegi hauragani rajniti dolsina whip jari kre Manipur gi orekliba phibambu yaningdaba phongdoktuna khongjang changsinba leptri amasung nongchu Bengal amadi Tamil Nadu Vidhan Sabha mikhalgi board khombagi thabak nongmagi kangkhalakli Numit umni chathagadaba sangsaki budget mifamgi akhanaba mifam ngasidagi hauragani mifam asi lagliba thangja numit phawba chathagani mifam asida Nari Shakti Bandhan Adhiniyam gi constitutional amendment ahenba miyang thamgani sarkar na Nari Shakti Bandhan Adhiniyam chanhanabagi damak amendment bill ahum puthokani masi inkumja lising ani kulumdoida pass tawduna Lok Sabha amasung Rajya Vidhan Sabha da nupi singi phamchada kuntra humdoi khaktuna thamnaba prastab tawki Bill ahum adudi the Constitution 131st Amendment Bill lisingani kuntaruk, the Union Territories Laws Amendment Bill lisingani kuntaruk amasung the Delimitation Bill lisingani kuntaruk ni. The Constitution Amendment Bill na Bharat Sangbidan makata na semdoknaba prastab tawri aduga Union Territories Laws Amendment Bill na the Government of Union Territories Act 1962 the Government of National Capital Territories of Delhi Act 1962 amasung the Jammu and Kashmir Reorganization Act 1918 semdoknaba prastab tawri Delimitation Bill na Rajya amasung Union Territories singi sip sendok senjin tawba yanabagi damaktani Parliamentary Affairs Mantri Kiren Rijiju nahai Women Reservation Bill asi thong chap manaba amadi Rajya sing Jati Kangup sing amasung dharma punamaki thajaba sing adu masina chapchana piba ngamgani mangnahai bill asi pass tawnaba honabada dol khudimangna mateng panglakani khali Shri Rijiju nahai इस बिल का विरोध तो कोई नहीं करेंगे ये तो हम मानते हैं इसलिए मैं पहले से सब पार्टी को धन्यवाद देता हूं और प्रधानमंत्री जी ने भी खुला फिर मन से धन्यवाद दिया है पहले भी हम साथ थे और आज भी हम साथ हैं महिला सशक्तिकरण के लिए राजनीति का कोई जगह नहीं है और हम इसको अन्य जो मुद्दे होते हैं उससे भिन्न अलग होकर के हम देखते Rajya Sabha da Birodi Luchingba Oiriba Congress President Malik Arjun Khargen hai Dol asina Women Reservation Bill gi mayokta leite adumoinamak bill asi karama mongda puthorakadagi haibadu chingnabadi poi Marakista Congress Janata Dol United amasung Lok Janashakti Party Ram Bilasna makoigi Lok Sabha amasung Rajya Sabha gi MP punamak sabha da lengdana lainaba whip jari kare Dol sing asina makoigi MP punamak ta sangsaki mifam asida sabha da lengdana lainaba amasung dol gi phirep sogotnaba khangan ki BJP nabasu Lok Sabha amasung Rajya Sabha da laiba makoigi MP sing sabha da lainaba hanana whip jari khrabane Women Reservation Bill lisingani kulumdoi Nari Shakti Bandhan Adhiniyam chanahanbagi matangda Manipur University na senduna Vice Chancellor gi Secretary ki Court Hall dangarang thaurama pangthokre thauramasi pangthopagi maruiba pandamdi nupi di shakti piduna academic politics bureaucracy amasung nation building da nupi singi mihut hengat anabagi matangda khanabani Thauramadu da Manipur University gi Vice Chancellor in charge Professor Sumitra Phanjogbam School of Education gi Dean Professor Premlata Maisnam School of Humanities ki Dean Professor Toijam Tampa Devi Registrar in charge T Santi Kumar Singh Law Vibhag ki Head Professor Y Premanandan Singh ba saruk yaki Manipur da hauzik oirakliba phibam asigi matangda yaningdaba phongdoktuna ngarang numidang athengbada miyangi oiba mairagi rally chatki lup manga amuko MSF poirei leimaron maira paibi apunba Manipur amoba amadi kohorna luchingduram mairagi rally du Imphal West ki Kwakatel dagi horga Kaisampat tamna laki Kaisampat masingam laba security force na makhoi buthatuna thamki khongjang jangsi leba singna angang amasung micham hatpa yaningdi haibana chingba kholau kayamarum lauki Rally asigi matangda amuko ki President Sanjay Sorok Khaibam na hai Manipur inkumja lising ani kulumdoi digi thorakiba irang asina IDP lising umpu hena relief camp changjapam lawduna leikhi Kendra Sarkar na Manipur gi wathok sing asi athuma matamda loisinaba honagadabane Look Mangana, Kogi Miragi, Lissi Sabani, Mapuina, Kogi Lady, issues in the Kutuba Sakaro, Singapore, otherwise, Gobe, Indana, Yampo, Hazaba people, that take other Potani, was in Manipura, IDP, Suhu Point lady, Manipura was the problem can pick a lady, but I assume Lutan Nama Honabaki, policies in the lake of the Minakati, and Akanakan House to the Mamida Day, Manipura say, my cool other Karakani, other Manipura lady, Simba Singh, Manipur Miang.
Security force na miyoy ama kani kilogram anirom henbaga korana fare police ki paunhai miyoy adu Manipur police na ngarang sekmai police station na konba sekmai nong Toban area dagi phaki bani miyoy adu Tamenglong jila gi Aling Khundeng Khunkai badagi ni hari Imphal West lagi tongan mafam sing dagi Manipur police na yungo bottle yang khairom chu phagat le hari ngarang Ukhru jila gi Litan police station na konba Jalengbung Bules area da aingi wangmada saramba bunker ani Manipur police na thukaiduna manghan kre Mathau ningthina tawbagidamag Manipur police ki officer amasung personnel secret yangkaida DGP commendation roll with Dix lising ani kunmangai manapiduna ikai khumnaba utkre tabiriba pawasi Akashbani Imphal digini Thasigi kulumdoida bot thadana gadurba nongchu Bengal Bidhan Sabha gi ahanba tangkak amasung Tamil Nadu gi Mekhal gi bot khombagi thabak nongma gi kangkhalakli tongan ba rajniti dol singi lusingba singna rally road show miyangi mifam amadi yumthong changduna voter singi punging chingchina ba honari Trinamool Congress lusingbi amasung Mukhyamantri Mamata Banerjee na Siliguri da pangthopa miyangi meeting da saru yaki BJP luchingba amasung Griha Mantri Amit Shah na North Bengal da pangthopa Mikhal gi meeting mari da saru yaki Lok Sabha da Birodi Luchingba Rahul Gandhi na tongan ba miyangi rally sing da saru yaki Pradhan Mantri Narendra Modi na Tamil Nadu gi Nagar Koil da pangthokpa road show da saru yaki AIADMK gi luchingba sing BJP gi Kendra gi Mantri sing Tamil Nadu gi Mukhyamantri MK Stalin na ngarang tongan ba mafam sing da pangthokpa Mikhal gi rally sing da saru yaki ngasi phongba paukse sing gi marwe pauk sing gi dama hojik Khaidem Geetchandra leire Geetchandra Thakasari Rajesh ngasi Manipur do phongba pause singi headline sing asi amaga iman manadre Shanghai Express Manipuri edition da kangpopi da truck sing dagi KRA na sel khaide miyam gi ehum marakta bab tanhanda badagi achoba irang thokre gari ani mai chakre miyam sokre habasina ahanba amasung ani sub headline tawre pause Shanghai Express English edition da su tongan momong da headline tawduna phongde tinungai da AR tongakpa gari ani mai thakre khongjol noi kun hena chokhan khre habasina Pongnapam pause gi banner headline tawri masing yamlaba miyamna kholau kaya ga loinana maira rally chat khre haba paw amasung security coordination wat padagi thokibani haiba Home Minister Govindas Konthojomna phongdokhe wafam sub headline tawduna phongde Home Minister Govindas na phongdokhe wafam si Tamilong Times amasung Helson bin Express ta tongan momong headline tawduna phongde Tinungai tawdoka mari lainana Home Minister Govindas Konthojomna phongdokhe wafam People's Chronicle gi ahan headline tawduna phongde KCP gi mapok kumon thoram pangthokhiba amasung tronglauwi thodok sing yaning daba phongdoktuna pak sena khongjang changsing khibagi pause ayambagi ahan balamaida maruiba pausing oina phongnari langak pairuba singna elegant immigrant haina lauduna leire mitop khandoknaba foreigner tribunal thingbagi thabakti toramdre haina MP Angumcha Bimol akoijamna phongdokhi wafam naron thodang pause gi anishuba headline tawri Salak Saraba Law and Order gi matang da Congress na Governor da Memorandum Pishan Gre CRPF na misam ahum hat kiba maram chade haina MPCC gi President Okram Ibu bina phongdok kibu wapam huelan pauge ani sub headline tawri pausi sana lebak da tongan mumong da headline tawduna phongde Congress President Okram Ibu bina phongdok kibu wapam Manipur Mail da tongan mumong da headline tawduna phongde Thinum gaidagi haurak kiba irang na Manipur pumba mai haure pau phawna wat padagi thokibani Kulai Nipan mak laukhale haiba Home Minister Govindas ki wafamna sanalabak pause gi anishuba headline tawduna phongde Senapati District ta pre-monsoon gi chaksin thorang mari lainana mifam pangthokre haiba paw Hellshornbin Express ki ahan balamaida maruiba pawna phongde CBSE class 10 gi parikha gi phal lauthokle chada marbudra humdoi dasmik taret chinogi changda mahiro sing pass tawkhi haiba paw ganphu mel gi ahan balamaida phongde Policy Tamenglong Times ta su tongan momong da headline tawduna phongde Tangnopal da lakpa yaroi harek labasu Chief Minister Khemchandi iram damni chatkani haiba paw amasu pongnapam pawse gi ahan balamaida maruiba pawoina phongde Rajesh Thakachari Geetchandra aroibada maruiba paw numit humni chathagadaba sangsaki akhanaba mifam ngasidegi hauragani dol sing whip jari khre Manipur gi oragliba phibambu yaningdaba phongdoktuna khongjang changsinba leptri amasung nongchu Bengal amadi Tamil Nadu Bidhan Sabha Mikhal gi bot khombagi thabak nongma gi kangkhalakli paw loijare